ꯍꯣ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯅ ꯂꯧꯔꯗꯤ ꯐꯔꯣꯏꯗ꯭ꯔꯥ? ꯑꯁ ꯂꯥꯎ ꯆꯠꯂꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯏ꯫ ꯏꯌꯥꯝꯕ ꯒꯥꯔꯤꯁꯦ ꯀꯅꯥꯗꯒꯤꯅꯣ? ꯑꯩꯅ ꯊꯧꯔꯒꯅ ꯑꯩꯒꯤ, ꯃꯤꯅ ꯊꯧꯔꯒꯅ ꯃꯤꯒꯤ꯫ ꯑꯦ ꯅꯪ ꯌꯨꯝꯗꯁꯨ ꯃꯌꯥꯝꯅ ꯉꯥꯏꯅꯔꯝꯃꯅꯤ ꯂꯥꯎ꯫ ꯀꯩꯒꯤ ꯉꯥꯏꯗꯕ ꯑꯩꯕꯣ? ꯍꯩꯃꯥ ꯉꯁꯤꯁꯦ ꯅꯪꯒꯤ ꯕꯥꯔꯗꯦꯅꯤ, ꯃꯍꯦꯜꯍꯣꯏꯁꯨ ꯉꯥꯏꯔꯝꯅꯤ ꯅꯪꯒꯤ ꯕꯥꯔꯗꯦꯒꯤ ꯋꯤꯁ ꯄꯤꯅꯕꯒꯤ꯫ ꯑꯗꯨꯕꯨꯗꯤ ꯃꯥꯁꯦ ꯌꯥꯝ ꯉꯟꯅ ꯍꯦꯛꯇ ꯂꯥꯛꯄꯅꯤ ꯑꯩꯒꯤ ꯕꯥꯔꯗꯦꯅꯦꯕꯨ ꯍꯥꯏꯔꯗꯤ꯫ ꯑꯗꯨꯅꯦ ꯑꯗꯨꯐꯥꯎ ꯈꯪꯗꯦ꯫ ꯍꯣꯏꯁꯦ ꯒꯥꯔꯤꯗꯣ ꯆꯨꯝꯅ ꯊꯧꯀꯣ, ꯑꯃꯨꯛ ꯁꯣꯏ ꯂꯥꯛꯅꯤ꯫ ꯏꯁ ꯁꯤꯕꯁꯨ ꯀꯤꯔꯤꯕꯣꯏꯔꯦ꯫ ꯀꯤꯗꯗꯤ ꯀꯩꯅꯣ? ꯑꯁꯨꯝꯅ ꯉꯥꯡꯅ ꯂꯥꯛꯄꯅ ꯂꯨꯁꯤ ꯌꯨꯝ ꯌꯧꯔꯝꯃꯤ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯂꯩꯍꯧꯔꯒꯦꯀꯣ꯫ ꯑꯩꯈꯣꯏꯗ ꯂꯥꯛꯑꯒꯦ ꯍꯥꯏꯔꯣ ꯂꯩꯍꯧꯗ꯭ꯔꯗꯤ? ꯈꯜꯂꯤꯕ ꯑꯩꯁꯦ ꯂꯥꯛꯑꯁꯤꯔꯅ꯫ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯆꯠꯂꯁꯤ꯫ ꯉꯁꯤ ꯅꯨꯃꯤꯠ ꯐꯠꯇꯦ ꯑꯩ ꯆꯪꯉꯨꯔꯒꯦꯀꯣ꯫ ꯉꯁꯤꯁꯦ ꯏ ꯈꯨꯗꯦꯟ ꯂꯥꯏ ꯈꯨꯗꯦꯟ ꯇꯥꯏ ꯍꯥꯏꯕꯅꯤ꯫ ꯑꯁ ꯃꯧ ꯐꯤꯂꯝꯒꯤ ꯗꯥꯏꯂꯣꯛꯂꯣ? ꯑꯣꯏꯔꯝꯕꯁꯦ ꯐꯔꯦ ꯆꯪꯈ꯭ꯔꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯅꯅ ꯂꯨꯁꯤꯁꯨ ꯌꯨꯝꯗ ꯆꯪꯉꯛꯏ꯫ ꯃꯥꯅ ꯌꯨꯝꯗ ꯆꯪꯉꯛꯏꯕ ꯃꯇꯝ ꯑꯗꯨ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3:30 ꯇꯥꯔꯝꯃꯤ꯫ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯇꯤ ꯏꯉꯛ ꯉꯛꯈ꯭ꯔꯦ꯫ ꯃꯍꯦꯜꯒ ꯒꯤꯇꯥꯒꯅ ꯇꯧꯔꯝꯃꯤꯕ ꯃꯌꯥꯝꯗꯨ ꯎꯕꯗ ꯃꯄꯨꯛꯅꯤꯡꯁꯨ ꯅꯨꯡꯁꯤꯔꯛꯏ꯫ ꯃꯍꯦꯜꯅ "ꯍꯦꯄꯤ ꯕꯥꯔꯗꯦ ꯂꯨꯁꯤ" ꯑꯁꯤ ꯍꯥꯏꯗꯨꯅ ꯒꯤꯐ ꯑꯃ ꯄꯤꯔꯝꯃꯤ꯫ ꯂꯨꯁꯤꯅ ꯂꯩꯔꯤꯕ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗ ꯑꯃꯨꯛꯇꯪꯗ ꯍꯥꯏꯔꯛꯏ, "ꯍꯦꯄꯤ ꯕꯥꯔꯗꯦ ꯗꯤꯌꯔ ꯐ꯭ꯔꯦꯟ ꯂꯨꯁꯤ"꯫ ꯂꯨꯁꯤ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯛꯏ꯫ ꯁꯃꯥꯟꯗꯒ ꯄꯨꯁꯄꯥꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯨꯁꯤꯅ ꯂꯥꯛꯅꯤ ꯈꯟꯅ ꯊꯥꯖꯔꯨꯗ꯭ꯔꯕ ꯃꯥꯒꯤ ꯃꯔꯨꯞꯅ ꯂꯥꯛꯄꯗ ꯄꯨꯛꯅꯤꯡꯗꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯍꯥꯏꯕꯗꯣ ꯈꯪꯂꯦ꯫ ꯂꯨꯁꯤ ꯃꯈꯣꯏꯒꯤ ꯑꯆꯤꯟꯕ ꯊꯕꯛ ꯀꯌꯥ ꯑꯗꯨ ꯂꯥꯡꯊꯣꯛꯑꯝꯗꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯩꯒꯤ ꯕꯥꯔꯗꯦꯗ ꯂꯥꯛꯏꯕ ꯑꯁꯤ ꯎꯕꯗ ꯂꯨꯁꯤꯗꯤ ꯃꯤꯠꯂꯨꯗꯩ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ꯫ ꯄꯨꯁꯄꯥꯅ, "ꯀꯩꯒꯤꯅꯣ ꯀꯞꯄꯤꯗꯨꯕꯨ ꯅꯪꯅ? ꯀꯩꯒꯤꯅꯣ? ꯂꯥꯛꯇꯣꯏ ꯑꯣꯏꯔꯗꯤ ꯍꯥꯏꯔꯛꯎ ꯌꯥꯗ꯭ꯔꯣ?" ꯁꯃꯥꯟꯗ ꯅꯣꯛꯃꯤ "ꯁꯔꯄ꯭ꯔꯥꯏꯖ"꯫ ꯁꯔꯄ꯭ꯔꯥꯏꯖ ꯂꯣ? ꯃꯍꯦꯜ, ꯍꯩꯃꯥ ꯃꯁꯤꯗꯤ ꯃꯆꯤꯟꯁꯦ ꯌꯦꯡꯉꯨꯅꯦ, ꯍꯦꯛ ꯅꯨꯡꯁꯤꯔꯛꯇꯕ꯫ ꯍꯣꯏꯕ ꯑꯗꯣ ꯑꯩꯈꯣꯏ ꯂꯥꯛꯄꯩ ꯅꯨꯡꯉꯥꯏꯕꯗꯤ ꯐꯥꯎꯗꯕ꯭ꯔꯕ ꯅꯪꯕꯣ? ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯀꯩꯅꯣ? ꯑꯩꯒꯤ ꯃꯤꯠꯇꯒꯤ ꯄꯤꯒ ꯂꯣꯏꯅ ꯇꯥꯔꯛꯏꯅꯤꯅꯦ꯫ ꯑꯩꯒꯤ ꯕꯥꯔꯗꯦꯗ ꯀꯞꯍꯟꯕ ꯅꯣꯏ ꯈꯪꯅꯤꯕ꯫ ꯍꯣꯏꯕ ꯂꯥꯎ ꯀꯦꯛ ꯀꯛꯑꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯦꯛ ꯀꯛꯅꯕ ꯇꯧꯔꯤ꯫ ꯂꯨꯁꯤ ꯃꯃꯥ ꯒꯤꯇꯥꯗ ꯅꯨꯡꯁꯤꯅ ꯀꯦꯛ ꯏꯟꯕꯤꯔꯤ꯫ ꯑꯗꯨꯒ ꯃꯍꯦꯜꯗ ꯅꯨꯡꯁꯤꯅ ꯑꯃꯨꯛ ꯏꯟꯕꯤꯔꯤ꯫ ꯃꯍꯦꯜꯅ ꯅꯨꯡꯁꯤꯅ ꯏꯜꯂꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯉꯁꯤꯗꯒꯤ RK ꯑꯃꯨꯡ ꯔꯣꯀꯤꯒ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯕꯤ ꯑꯣꯏꯅꯥꯝ ꯂꯨꯁꯤꯒ ꯊꯨꯡꯅꯖꯔꯣ"꯫ ꯑꯁꯤ ꯍꯥꯏꯅ ꯋꯤꯁ ꯄꯤꯔꯛꯏ꯫ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯃꯣꯃꯣꯟ ꯅꯣꯛꯂꯤꯕ ꯃꯍꯦꯜꯕꯨ ꯃꯅꯨꯡ ꯃꯄꯥꯟ ꯐꯥꯎꯅ ꯎꯔꯤꯕ ꯄꯨꯁꯄꯥꯗꯤ ꯃꯍꯦꯜꯒꯤ ꯊꯃꯣꯏꯗ ꯆꯥꯛꯅ ꯍꯥꯏꯔꯛꯏꯅꯤ ꯈꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯦꯛ ꯆꯥꯕꯒꯤ ꯊꯧꯔꯝ ꯂꯣꯏꯔꯗꯨꯅ ꯄꯨꯁꯄꯥ ꯑꯃꯗꯤ ꯃꯍꯦꯜ ꯃꯈꯣꯏ ꯑꯅꯤꯈꯛ ꯏꯪꯅ ꯎꯅꯩ꯫ "ꯃꯍꯦꯜ, ꯅꯪ ꯌꯥꯝ ꯋꯥꯔꯝꯅꯤ ꯍꯥꯏꯕ ꯑꯩꯗꯤ ꯈꯪꯉꯤ꯫ ꯄꯨꯁꯄꯥ, ꯁꯤ ꯑꯩꯒꯤ ꯂꯥꯏꯕꯛꯅꯤꯗ"꯫ ꯂꯨꯁꯤꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯤꯅ ꯍꯥꯟꯅ ꯍꯥꯟꯈ꯭ꯔꯕ ꯅꯨꯡꯁꯤꯕꯅꯤ꯫ ꯅꯪꯗꯤ ꯑꯃꯔꯣꯝꯗ ꯊꯦꯡꯃꯟꯈ꯭ꯔꯦ꯫ ꯑꯩ ꯏꯁꯥꯁꯨ ꯈꯪꯉꯤ ꯑꯩ ꯊꯦꯡꯃꯟꯈ꯭ꯔꯦ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯑꯃꯨꯛ ꯐꯥꯊꯕ ꯉꯝꯗꯦ꯫ ꯑꯩ ꯂꯨꯁꯤꯕꯨ ꯐꯥꯔꯒ ꯑꯣꯏꯔꯁꯨ ꯂꯧꯔꯁꯤꯔꯥ ꯈꯜꯂꯛꯑꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯃꯤꯒꯤ ꯅꯨꯡꯁꯤꯕꯅꯤ ꯈꯜꯂꯨꯕꯗ ꯑꯩ ꯑꯃꯨꯛꯁꯨ ꯀꯥꯎꯅꯤꯡꯉꯤ, ꯀꯞꯁꯨ ꯌꯥꯝ ꯀꯞꯅꯤꯡꯉꯤ, ꯀꯞꯁꯨ ꯀꯞꯄꯤ꯫ ꯅꯪꯁꯨ ꯍꯥꯏꯌꯣ, ꯑꯩꯕꯨ ꯍꯧꯖꯤꯛꯁꯤꯕꯨ ꯀꯩꯗꯧ ꯍꯥꯏꯅꯣ? ꯁꯦ ꯍꯥꯏꯌꯣ, ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯅꯣ? ꯑꯩ ꯀꯩꯗꯧꯗꯣꯏꯅೋ ꯈꯪꯗ꯭ꯔꯦ꯫ ꯃꯍꯦꯜ, ꯅꯪ ꯋꯥꯈꯜꯗꯣ ꯐꯥꯊꯧ, ꯇꯞꯊꯧ꯫
Nang adumnadi tawganu. Phaba punba tawganu ko. Makhoi ani kainaba ngaiba haibadu tare. Aisu nangi natokse ihingba yam nungaite. Ai kari haidoinosu khangdre. Mahel, nang atopa ama yingaga ihingasida. Puspa, aidi nangi karisu mating pangba ngamde. Ai karisu khandeda. Mahel, lao, moi mayamna lairiba mafam asida adum lairurase. Kaino makhal amani moinasu. Hoi, lao sangase. Asi haiduna makhoi ani kitchen da changai. Lucina, kaino ani se tumina changai sina. Kaidawa yaurage. Mahel noktuna. Puspana hairiba samanda se pamdri. Ai goina parasi. Asi hairakpada lairiba mayam makhoi punamak noklai. Puspana, nasaktuga yam bakte ko. Asengba. Asengba. Hayo Puspada. Aina aise aran barana. Chumi yam chumi. Samandana anadum phare ai wayama sangani. Thamoigi nongse tanja jade haisira. Thamoigi ningai se matang khangde haisira. Mitagi haukiba nusiba dubu aigidi pamjabani. Thamoida horakpa pamjabani. Thamoida takraba nusiba pamjaba khetnaba leite haisira. Hairoi aidi maramasina. Mi amaga sakmanade. Aduna nusibasu pamjabasu manaroi. Adubu aidi oibani nangi nafamda hugi sango. Nangna pithakpani kaungomdana mahause. Ngasidi hugi sangomse mahau leina hauri. Thamoigi sangom oina mapoksigi oina thamli. Aidi thambal thakta thaja yingduna thamoigi ningai ase themjinjari. Aidi idom tumin amumuksu heli nangbu aigi oiningba oirasanu. Nangdiagi thamoigi lairembi thamoigi tampasana. Konthaujam lairembi oina mapoksigi nahangna oibiyu. Roki wakalamada lairi. Mut amada ni mana lairiba. Wakal na puba maikaida masu punsigi himay chumi. Chatli wakalgi matung ina. Tanja chadaba kanagi fono. Laiba migi mut asibu kahaliba. Adubu phone gi screen da tariba number save tawbagi maming adu ubada. Roki nofet tawna. Thoi. Yambo, kaidaramino. Thajagi mangalakta nasinga thajaga sanabase yengi. Ngasise Purnima oiramniye. Oiramale thabalsa lamba leita ningthire ngasidi. Ngasise ayam nungai ngoyambo. Kaigino aisa. Aigidama asinba kayama thadoktuna aigi impok numitane. Aigi marupsingda lakpa wani. Ai kyam harawe. Kayam nungai. Haningai leitana pukningsu yamna nungsi. Aina hena lamna lawbiye moina loina. Ada haraudro. Na adubu gawe. Asengmo maru habado. Best friend ga hainabado. Adu oirisu pukning nungsine. Yarise. Kaidaramino nangbo. Sakto aduga sumphamamane. Ngasidi ensang hauramni khali. Hauri. Yamungdi hautro aise. Haugi doraga haptoki bai wanida. Saksiga pakte ko. Asengwagi aise hampaktroba. Paktre. Thamoy anigi tense masintumna thamoyda kaplari. Pale thamoyda nuksibadagi pamjabana hena thamoyda. Chairak chainat phauda thamoygi tense. Yambo imana kori ai thamagi ko. Hoi tham. Asi haina na phone ado thami. Numitu maso asum hauki. Lucy hoiso ayuki oiba thaba inkhang sing loisili. Mama gita masa nungaite haina phamungda adum laikri.
Ngasidi mama masa nungaite haina thabak loisilli. Thabak loisillingaida ihambungda ayuki message tharamdre. Somda ayuki message ngairiba nupa adu masa adu inung nungaitre. Tafom ama khangda phone adu paiduna ngarang makoi ani thanakeba message adu sum yingi.